ꯉꯁꯤ ꯃꯥꯔꯆꯀꯤ ꯇꯥꯡ 22 ꯁꯨꯔꯕ ꯐꯥꯎꯕꯗ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯕꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯉꯁꯤꯐꯥꯎꯕ ꯂꯥꯟꯁꯤ ꯂꯣꯏꯁꯤꯜꯂꯝꯗꯦ꯫ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡ ꯑꯁꯤꯗ ꯂꯥꯟꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯁꯤꯟꯕ ꯑꯁꯣꯏ ꯑꯉꯥꯝꯅꯆꯤꯡꯕ ꯇꯧꯕꯁꯤ ꯎꯏꯌꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕꯅꯤ꯫ ꯆꯤꯡꯃꯤ ꯃꯤꯇꯩ ꯍꯥꯏꯕꯗꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯩꯇꯩꯁꯤꯡꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯩꯇꯩꯁꯤꯡꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯡꯃꯤ ꯃꯩꯇꯩꯁꯤꯡ ꯑꯁꯤꯅ ꯍꯧ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯝꯕꯗꯒꯤ ꯍꯧ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯍꯥꯎ ꯍꯥꯏꯕꯁꯤ ꯈꯪꯅꯔꯝꯃꯤ꯫ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯎꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯩꯇꯩꯁꯤꯡ ꯑꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜꯍꯧꯗꯦ꯫ ꯃꯩꯇꯩꯁꯤꯡ ꯑꯁꯤꯅ ꯁꯔꯀꯥꯔꯗ ꯑꯔꯥꯟꯕ ꯇꯧꯗꯦ꯫ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩ꯫ ꯃꯁꯤ ꯀꯨꯀꯤꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯥꯖꯤꯟꯕꯅꯆꯤꯡꯕꯗꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯅ ꯆꯤꯡꯃꯤ ꯃꯤꯇꯩ ꯍꯥꯏꯕꯗꯤ ꯃꯤꯇꯩꯁꯤꯡ ꯑꯁꯤꯅ ꯇꯝ ꯑꯃꯁꯨꯡ ꯆꯤꯡꯗ ꯂꯩꯕꯗ ꯅꯠꯇꯅ ꯃꯩꯇꯩꯁꯤꯡ ꯑꯁꯤꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯀꯗꯕꯅꯤ, ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯇꯧꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯁꯤ ꯃꯩꯇꯩꯁꯤꯡꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯍꯥꯛꯇꯛꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯕ, ꯆꯤꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯅꯈꯣꯏ ꯈꯨꯗꯛꯇ ꯇꯣꯛꯀꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯖꯥꯇꯤ ꯑꯃꯅꯤ꯫ ꯑꯗꯨꯅ ꯄꯥꯈꯪꯕꯒꯤ ꯆꯥꯗꯥ ꯅꯥꯎꯗꯥ ꯍꯥꯏꯕꯗꯤ ꯄꯥꯈꯪꯕꯒꯤ ꯏꯃꯥ ꯇꯔꯦꯠꯅ ꯄꯣꯛꯄ ꯃꯤꯇꯩ ꯑꯌꯥꯝꯕꯁꯤꯡ ꯑꯁꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯍꯧ ꯈꯨꯟꯗꯥꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤꯁꯤꯡ, ꯑꯗꯨꯒ ꯕ꯭ꯔꯥꯍ꯭ꯃꯤꯁꯤꯡ ꯑꯃꯗꯤ ꯂꯨꯁꯩꯅꯆꯤꯡꯕꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯃꯩꯇꯩꯗꯒꯤ ꯇꯣꯉꯥꯜꯂꯤ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅꯁꯨ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯩꯇꯩꯁꯤꯡꯅ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯈꯪꯕꯒ ꯂꯣꯏꯅꯅ ꯂꯥꯟ ꯂꯣꯏꯅꯕꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯁ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯖꯔꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯅꯅꯕ ꯂꯥꯏꯛ ꯁꯤꯌꯔ ꯑꯁꯤ ꯇꯧꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯨꯀꯤꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯕꯁꯤ ꯉꯁꯤꯐꯥꯎ ꯂꯣꯏꯗꯕꯁꯤ ꯂꯣꯏꯅꯕ ꯇꯧꯕꯤꯒꯗꯕꯅꯤ꯫